थागतचरी ईश्वर की वफा असिबु ताबीरब खुदिंगी मथक्ता ईश्वरना इंथाबु पिबीबो ओइसिनु ईश्वर की वही खरा टॉपिक अमदा पुजरक्के अखोई मियोइबसिंग असे नोंम नत्री नोंमदि सोयदन सिगनि हाइबसे मिपुम खुदिमोंना लोइना खनरबा अमदि थाजबा वफम ngakani masi haidok tringaida aina ईश्वर की वही खरा मैम मफमदा पथोक्सगे माथि पंदुक कुलुमदोगे बदा कुनिपान असे अखोई तामिनसि नखोइसु मपानदि मिसिंगदा धर्म चेनबा ओइन उहल्ली तैमसुम मनुंगदि अफा साजनिंगबा अमसुम वेल चत्तबना पिक थल्ली तैमं पालिसता लेबा मिपुम खुतिमन कनासु मपुंग फाबा याउदे कनासु मतिक चाबा कनासु अफबा लेते अखोइन अफबा साजबै वानि नुंगदि अखोइगी थमोइ नुंगदि फत्तबना पिक थल्ली अखोइगी पुंसी तैमं पालिसता हिंगनिंगै लेरिंगी मतम असिदा ईश्वर की अचुम्मदु खंजबा असि यामना दरकार ओइ नोंमदि नाहक सिगदोरिबनि अखोइ सिगदोरिबनि तैबं हक्चांग से थादोअमगा अखोइगी थवाय असि मपु मागी मनाक्ता चटप मतमदा मपु महाना खंबीद्रबदि अइना हिंगदुना अइना लेरंबा करिसु कानब लेते कनागुमना हाय असु अहल ओरब मतमदा अइना धर्म होंबा कानदे धर्म होंदना करि तौरगदनो हाय धर्म होंबा नते चिननौसि अइगी थवाय अदुबु अइ अंगांग ओरंबा याय अहल ओरंबा याय नहा ओरंबा याय हिंगलेगी मतम असिदा मफम मतम लेते अइना अहल ओरप मतम ओरबसु ईश्वर की वही ताजरगा मिकुप अदुदा नाहना नाके पुंग अदु होंजबो ओरबदि नाहना ईश्वर अचुम अदु खंजबो ओरबदि थाजबो ओरबदि नाहना सिरबो मतुम दा के थवाय अदु कनबिगदोबि सर्ग लेबा अदु ईश्वर थंबिगदोबि नाहना अहल ओइरि हायदुना नाहा ओइरि हायदुना अंगांग ओइरि हायदुना नाहना ईश्वर बु लक्षिनदबा ईश्वर बु खंगदबा तारगदि नाहा हायंग नाहा के थवाय हक्चंग खानरबा मतुम दा नाहा के थवाय अदु सर्ग लेबा अदु चटपा सुफंग फंगलोय है बाइबल शास्त्र से फंगीबल अगी इपाना नतनदि मी कनामतन इपागे मफमदा हाइबदि सर्गगे मफम अदुदा थुंगलोय है मसी मयक सेंगना शास्त्र से फोंदोपिबदनि जिनेराउसिंग अदुना एकोना अहल ओइगेरा नहा ओइगेरा अंगांग ओइगेरा हिंगलिगे तैबंग पुंची खोंचत नसिदा एकोना ईश्वर बु जीसु ख्रिस्ट बु खंगजबा जीसु ख्रिस्ट असि लक्षिन जबसि याम तंगाय फते एकोना जीसु ख्रिस्ट थाजौ हाइबो नते जीसु ख्रिस्ट से अखोई खंगमिनसी माक्सी असेंबा अचुम्बा अहिंबा अखोइबु कनबिबा ngamba तैबंग पालसता अखोइगी दमकता थाबिरखरबा अतुम्बा ईश्वर अमतंगाइबा ईश्वर अदुनि हाइबसे शास्त्र जिदा बाइबल सिस्टम एक्शन फंगदोपि अदुना अचुम्बा अहिंबा ईश्वर माको थाजद्रबदि अखोइगी थवायसिन हायंग नोरोकी लमदा अदुदा मफम अदुदा मैगी पाट अदुदा चटकदोरिबनि चिनेनोसि तैबंग पालमदा अैगी इनान अैगी जाति अैगी लाइनिंग अैना ngamba yai अदुबो hayang nahang sirabang matungda nahak ke lining janabina nahakung sarga level to the pubang amoy aduna aikoina tebung punchi matam khara lenge asida aikoina ईश्वर के अचुम लंबी तो खंगजदना ईश्वर के तुम इंजबसी am tangai pate क्रिश्चियन हारगा मी की लाई हैना मी की धर्म नि हैना हेते अखैना खल्ली मसी am लान मनी मी की लाई नते मसी मी की धर्म नते ईश्वर अमत ngaibा ईश्वर अम खक्ता ngaibा ईश्वर अदुबो अखैना थाजबनी अखै की पुंग वखलदा लेरंबा फत्तबा मयामसिंग अदो होंतोअमगा अफबा लंबिदा अचुम्मा लंबिदा असेंगमा लंबिदा लापो अदुबो क्रिश्चियनिटी क्रिश्चियन है जीसु ख्रिस्ट की तुंग इंजबसिंगबो क्रिश्चियन है क्रिश्चियनिटी है को मसीनी सिने नौसिंग अखोइना धर्म होंबा नते अखोइना लाइनिंग अदु खतंग लाई अदु खतंग अखोइना थाइना लेरंबा लाइनिंग अदु खतंग अखोइना होंतोप खतंग चटनबी होंबा नते अखोइना लाइनिंग अदु खतंग अखोइना होंजबो खतंग लाइनिंग होंबा मतम मसिदा कर अखोइदे करी कानबा फंगी हाइबा मतंदा अखोइगी पुंग वखलदा फत्तबा कलकपा खमनबा मिहोबा मितु मिवा लानबा कैरोय लेकाइबा नुसिबा ngandaba मचिन मनावबु ममा मपामबु नुसिबा ngandaba असिगुम फत्तबा मायाम थाबोइदगी पुनमक लौथोपिबा ईश्वरना सेंदोपिबदो अदुनि अखोइगी तोंजबसि अखोइ अफबा थबक तौबा पामदब्रा अखोइ अफबा लंबीदे चटपा पामदब्रा अखोइना अफबदु फंजरबदि अखोइना अफबदु तौबा पामलबदि नसीदगी हौना मिकुप असिदे अखोइना जीसु ख्रिस्ट थाजबदि यामना दरकार ओय नाना जीसु ख्रिस्ट असेंग ईश्वर अदु थाजद्रबदि नाके पुनिंग वखलदा फत्तबन थनबा मी हाने लमन खुमनिंगबा मी बु नुसिबा ngamdaba ngakpiba ngamdaba kopiba ngamdaba kairo lekai bu nusiba ngamdaba amadi kalakpa khamanbana tuma wakhalna pik thangene aseng ईश्वर अदु फंगदबगी मरमना अखोइगी तैबंग मियोबगी हक्चाम पुनिंग वखलदा सिगमा मयाम पोलिबा सिंगचे फत्तबा थवाइसिंग फत्तबा शैतान सिंग असिनति अखोइगी थवाइदा पुनिंग वखलदा इंसलगा पोलगा नखोइबो नोरोक्ता ताबा याननबा नखोइगी पाप अदु असुगी मति हेंगतबा याननबा अखोइना थौरंग कया कया सिलिबनि जिनि नौसि
ꯑꯩꯈꯣꯏ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯆꯕ ꯉꯝꯅꯅꯕ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯅꯅꯕ ꯐꯠꯇꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗꯨꯗ ꯑꯁꯦꯡꯕ ꯂꯝꯕꯤꯗꯨꯗ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯏꯁꯣꯔꯕꯨ ꯈꯪꯖꯕ ꯉꯝꯕ ꯂꯧꯁꯤꯟꯖꯕ ꯉꯝꯕ ꯄꯨꯟꯁꯤ ꯑꯃꯃꯝ ꯑꯣꯏꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯤ ꯅꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯝꯗꯕ ꯌꯥꯏ ngasi nahakna ahal loire hetana jisu christ bu lokselam da bayai ngasi nahakna chanabi thaina degi chanarpi adubu adum punchi choba ngake na khalam bayai sini nos chanabi dharma amati lining laisol aduna hayeng nahak ki thawai adubu sarga lambi aduda sarga leba aduda pubi bu ngamloi hai base ekoi khamina si sinos ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯜꯂꯤꯁꯤꯗ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯉꯥꯛꯇꯨꯅ ꯇꯥꯏꯕꯪ ꯄꯥꯜꯂꯤꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡ ꯉꯥꯛꯇꯨꯅ ꯇꯥꯏꯕꯪ ꯄꯥꯜꯂꯤꯁꯤꯗ ꯃꯤꯌꯥꯝꯒꯤ ꯄꯦꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩꯒꯤ ꯊꯋꯥꯏꯗꯨꯅ ꯍꯌꯦꯡ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯨꯔꯣꯛꯀꯤ ꯀꯣꯝ ꯃꯩꯒꯤ ꯀꯣꯝ ꯑꯗꯨꯗ ꯂꯩꯕ ꯄꯥꯝꯕ꯭ꯔꯥ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤ ꯃꯤ ꯑꯃꯅ ꯃꯤ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯏꯆꯤꯟ-ꯏꯅꯥꯎ ꯁꯤꯒꯨꯝꯕ ꯐꯠꯇꯕꯁꯤꯡ ꯄꯣꯛꯍꯜꯂꯤꯕꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯠꯇꯕ ꯗꯤꯌꯥꯕꯣꯜ ꯁꯩꯇꯥꯟꯁꯤꯡ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯃꯈꯣꯏꯅ ꯄꯣꯛꯍꯜꯂꯤ ꯉꯥꯡꯍꯜꯂꯤ ꯑꯩꯁꯤ ꯍꯤꯡꯉꯨꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯁꯤ ꯍꯤꯡꯕꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯦ ꯑꯩꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯦ ꯑꯩ ꯁꯦꯟ ꯊꯣꯛꯇ꯭ꯔꯦ ꯑꯩ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯑꯩ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗ ꯑꯩ ꯁꯤꯕꯅ ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝꯃ ꯐꯩ ꯍꯥꯏꯅ ꯈꯜꯂꯛꯏ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏ ꯍꯥꯏꯕ ꯃꯇꯝꯗ ꯁꯩꯇꯥꯟꯁꯤꯡ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯏꯟꯁꯤꯟꯕꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯤꯡꯕꯤꯕꯗꯒꯤ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯃꯗꯨꯗꯒꯤ ꯇꯣꯞ ꯇꯣꯞꯅ ꯑꯩꯈꯣꯏꯅ ꯂꯩꯖꯕ ꯄꯥꯝꯂꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯃꯣꯏꯁꯦꯡꯅ ꯂꯧꯁꯤꯟꯖꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯛ ꯅꯠꯇꯅ ꯇꯥꯏꯕꯪ ꯄꯥꯜꯂꯤꯁꯤꯗ ꯃꯤꯡ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯕꯥꯏꯕꯜ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯠꯇꯅ ꯅꯍꯥꯛꯄꯨ ꯀꯟꯕꯤꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯁꯔꯒꯗ ꯄꯨꯕꯤꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯩꯔꯥꯛ ꯑꯣꯏꯅ ꯂꯩꯕꯤꯕꯅꯤ ꯀꯩꯔꯥꯛ ꯑꯣꯏꯅ ꯊꯥꯕꯤꯕ ꯃꯍꯥꯛꯅ ꯀꯜꯕꯔꯤ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯔꯤꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯐꯠꯇꯕ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯕꯒꯤ ꯄꯥꯞ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯍꯥꯛꯅ ꯀꯣꯛꯄꯤꯈ꯭ꯔꯕꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯄꯥꯞꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯀꯣꯛꯄꯤꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯥꯖꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯑꯩ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯇꯩ ꯂꯥꯏꯅꯤꯡꯗ ꯌꯦꯡꯃꯤꯟꯅꯁꯤ ꯍꯤꯟꯗꯨꯗ ꯑꯣꯏꯔꯕꯁꯨ ꯃꯩꯇꯩꯗ ꯑꯣꯏꯔꯕꯁꯨ ꯑꯇꯩ ꯙꯔꯃꯗ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯁꯥ ꯉꯥ ꯑꯃ ꯑꯩꯈꯣꯏꯅ ꯀꯛꯇꯨꯅ ꯏ ꯇꯥꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯗꯨ ꯀꯣꯛꯑꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯗꯣ ꯆꯍꯤ ꯑꯁꯨꯛ ꯀꯣꯛꯑꯕꯅꯤ ꯊꯥ ꯑꯁꯨꯛ ꯀꯣꯛꯑꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯗꯣ ꯐꯔꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯥꯖꯩ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯃꯍꯥꯛ ꯑꯗꯨꯅꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯣꯔꯣꯁ ꯃꯊꯛꯇ ꯃꯍꯥꯛꯅ ꯁꯤꯕꯤꯈꯤꯕ ꯅꯨꯃꯤꯠ ꯇꯥꯕꯤꯈꯤꯕ ꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛ ꯆꯥꯝꯊꯣꯛꯄꯤꯕ ꯂꯧꯊꯣꯛꯄꯤꯈ꯭ꯔꯕꯅꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯖꯔꯕꯗꯤ ꯅꯍꯥꯛꯅ ꯑꯩ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯑꯩ ꯅꯍꯥ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯅꯕ ꯇꯧꯕꯤꯒꯅꯨ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯕꯤꯌꯨ ꯃꯍꯥꯛꯄꯨ ꯊꯥꯖꯕꯤꯌꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯥꯁꯇ꯭ꯔ ꯕꯥꯏꯕꯜ ꯑꯁꯤꯕꯨ ꯄꯥꯗꯨꯅ ꯇꯥꯕꯤꯌꯨ ꯃꯍꯥꯛꯀꯤ ꯑꯐꯕ ꯄꯥꯎꯁꯤꯡꯕꯨ ꯅꯈꯣꯏꯅ ꯇꯥꯕꯤꯗꯨꯅ ꯑꯃꯗꯤ ꯆꯔꯆꯁꯤꯡꯗ ꯆꯠꯇꯨꯅ ꯑꯆꯨꯝꯕꯗꯨ ꯈꯪꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯙꯔꯃꯕꯨ ꯑꯃꯨꯛ ꯍꯥꯏꯕ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯐꯠꯇꯕ ꯊꯃꯣꯏꯁꯤꯡ ꯑꯗꯨ ꯍꯨꯟꯗꯣꯛꯄ ꯌꯥꯅꯅꯕ ꯅꯍꯥꯛꯀꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯍꯌꯦꯡ ꯁꯔꯒ ꯑꯗꯨꯗ ꯂꯩꯖꯕ ꯐꯪꯅꯅꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯇꯥꯛꯆꯕ ꯑꯁꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯆꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯍꯥꯏꯗꯣꯛꯄꯗ ꯑꯩꯈꯣꯏꯗ ꯇꯣꯡꯖꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯂꯩꯇꯦ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯅꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯅꯈꯣꯏꯒꯤ ꯇꯣꯡꯖꯕ ꯈꯛꯇꯅꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅꯁꯨ ꯏꯪꯅ ꯄꯥꯟꯕ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯆꯨꯝꯕꯗꯨ ꯈꯪꯂꯒꯗꯤ ꯏꯪꯊꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯪ ꯂꯥꯎꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯤ ꯑꯃꯠꯇꯅ ꯄꯤꯕ ꯉꯝꯗꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯂꯥꯏ ꯑꯃꯠꯇꯅ ꯄꯤꯕ ꯉꯝꯗꯕ ꯏꯁꯣꯔ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯏꯪꯊꯕ ꯄꯤꯕꯤꯒꯅꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯄꯥꯅ ꯑꯩꯅ ꯏꯁꯣꯔꯒꯤ ꯇꯨꯡ ꯏꯟꯖꯗꯨꯅ ꯆꯠꯆꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯕ ꯈꯨꯗꯣꯜ ꯑꯃꯅꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯅꯍꯥꯛꯁꯨ ꯑꯩꯍꯥꯛꯀꯨꯝꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕ ꯏꯪꯊꯕ ꯑꯁꯤꯒꯨꯝꯅ ꯅꯍꯥꯛꯁꯨ ꯐꯥꯎꯕ ꯌꯥꯅꯅꯕ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨ ꯈꯪꯖꯕ ꯉꯝꯅꯅꯕ ꯅꯍꯥꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯃꯇꯝ ꯆꯨꯞꯄꯗ ꯏꯪꯊꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯁꯣꯔꯅ ꯅꯍꯥꯛꯄꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯤꯡꯕꯤꯕ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯅꯍꯥꯛꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯅ ꯍꯦꯟꯅ ꯍꯦꯟꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯃꯗꯤ ꯕ꯭ꯂꯦꯁꯤꯡ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯇꯥꯖꯔꯤꯕ ꯈꯨꯗꯤꯡꯒꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯑꯃꯗꯤ ꯅꯨꯡꯁꯤꯕꯅ ꯍꯩꯊꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ